ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯃꯨꯗ꯭ꯔꯦ ꯍꯥꯏꯗꯤ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯥ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯌꯨꯝ ꯀꯩ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯊꯕꯛ ꯀꯟꯅ ꯆꯤꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯅꯍꯥꯟꯒꯩ ꯊꯥꯒꯠꯂꯨꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯁꯦ ꯆꯦꯅꯦꯜꯁꯦ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯒꯠꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯁꯤꯁꯦ ꯍꯥꯎꯇꯕ ꯌꯦꯟ ꯊꯣꯡꯕ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯉꯥꯅꯝ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯉꯥꯅꯝ ꯂꯩꯔꯦ ꯌꯦꯟ ꯂꯩꯔꯦ ꯑꯗꯨ ꯁꯤꯗ ꯇꯤꯜꯍꯧ ꯎꯃꯣꯔꯣꯛ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯌꯣꯡꯆꯥꯛ ꯃꯄꯥꯟꯅꯦ ꯇꯦꯅꯧ ꯃꯔꯨꯝꯅꯦ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯊꯕꯛꯁꯤ ꯆꯤꯟꯃꯟꯗꯅ ꯅꯍꯥꯟꯒꯩ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯉꯥꯅꯝꯁꯤꯗꯤ ꯁꯤꯡꯖꯨ ꯍꯣꯏ ꯑꯄꯥꯁꯤꯡꯅꯪꯒꯤ ꯑꯩꯅ ꯍꯦꯛ ꯚꯤꯗꯤꯑꯣ ꯅꯝꯃꯗꯤ ꯂꯥꯎꯔꯛꯑꯗꯝꯅꯤ ꯃꯌꯥꯝꯁꯦ ꯍꯣꯏ ꯆꯅꯝ ꯃꯄꯨꯛ ꯍꯣꯏ ꯃꯦꯠꯊꯣꯛꯑꯒ ꯆꯥꯕ ꯈꯨꯍꯥꯎ ꯑꯃ ꯁꯥꯏ ꯃꯩ ꯆꯠꯂꯦ ꯇꯦꯁ ꯇꯧꯋꯦ
Mũi dài Hatu hatu tawada Tesipul bekan prokter Malam Merokok aja Mice Kebetulan tuh gak Senyum merokok aja
이만이제 티슈 페이퍼 붙여놓으래. 맘 우럭끼리 좀 짜로 담배관 진죽할래면 사해. 땡지. 나 이게 램비로 들으실라게 장lại video tháng tuần rồi có đã hôm nay dùng cây anh chị em không cần tàu lên rồi video chứ hồi sinh ra cái mem